Hayengdagi Mapham Ayamba Nong Churaba Yai Lakleba numit nini rom asida Manipur gi Mapham Ayamba Nong Churaba Yai haina Indian Meteorological Department Met Center Imphal gi report amana haire report asigi matungin na hayeng June 13 dagi hauraga Manipur gi Mapham Ayamba Nong Churaba Yai haina yellow warning taure Tamenglong Senapati Ukhrul Jiribam None Bisnupur Tengnopal Chandel Churachandpur amade Ferzol gi Mapham kharada Nong Churaba Yai Manipur da COVID positive case manga Sukhre Health Directorate na COVID ki akanba section thorang kaya laukhatkre ngasi Imphal East da miyoi ama aduga Imphal West da miyoi ane COVID positive oiba thengna khibaga loinana tha asigi amadagi ngasi fawbada Manipur da COVID-19 positive case manga Sukhre Directorate of Health Services na akanba section thorang sing laukhatkre Health Directorate Government of Manipur na thadorokba cherol amada Manipur da June amadagi ngasi fawbada miyoi 13 ki sample test tawbada miyoi manga COVID-19 positive oiba thengnare ngasi fangkiba test ki result da Imphal East dagi miyoi ama amasung Imphal West dagi miyoi ani positive oiba thengnakhibane positive oiraba patient manga gi manungda maridi home isolation da leibane haukiba pung kun mari asigi manungda discharge tawbagi amade referral torokpagi report laite ngasi fawbada oiriba COVID-19 gi phibam Manipur gi oina Bisnupur district dagi miyoi ama Imphal East dagi miyoi ama amasung Imphal West dagi miyoi ahumne ngasi oina miyoi 15 test tawbagi manungda miyoi ahum positive oiba thengnakhibane ngasi fawbada punna miyoi 13 ki sample test tawkhre test asi tongan ba mawong haibadi RT-PCR trunan CBN-AAT rapid antigen test tawkhibane report asina makha taraduna kumjali singani kundagi ngasi fawbada Manipur da COVID-19 case lakh amaga lising nifu ga mangagi case lawkhibagi manungda miyoi lakh amaga lising 38 Shanipan marfudraga humdoina faduna hospital dagi discharge tawkhi aduga punna miyoi lising ani ga chamaga nifu mapan na COVID na maram oiduna laikhedrai Manipur da COVID-19 case hengalakpana maram oidaga Directorate of Health Services nasu akanba section thorang sing laukhatkre COVID-19 control tawnabaga mari lainana tongan ba committee khaidokpaga loinana team gi leader sing hapkhibaga loinana atai mari lainaba official amadi staff sing su team gi member sing oina thamkhre Ahmedabad ki plane Kaiphamda Prime Minister Narendra Modi Masa Chattuna Yengsinkhre plane kaikhibagi matangda Thigatnaba Awangba Thakkki committee ama Semle Aviation Minister Ahmedabad Airport manakta ngarang Air India gi plane ama kaikhiba mapham aduda ngasi Prime Minister Narendra Modi Masa Chattuna hakthengna yengsinkhibaga loinana makok thongbo official singa loinana plane kaikhiba duga mari lainana review mipham ama su pangthokre agency gi pauna hai ngarang plane kai khiba thogdok aduda atai asokapan nangbadagi civil hospital la laikan aduna lairiba miyoi sing ngasi Prime Minister na unakhibaga loinana plane aduda tongkhiba amakhak hingauba miyoi aduga su unakhre loinana mahakna matau karamna hingaubagi haibagi matangda su paudamkhre tungda Prime Minister na plane kaifam aduda Chattuna yengsinbaga loinana chokthaba laitana rescue tawbagi thabak tawriba team singasu unaduna wari sanakhre Yengsin khongchat loiraba matung Prime Minister Narendra Modi na social media gi post amada asigumba khangawdana thokpa thogdok amada miyoi kaya gi punsi mangkhiba se thamoi kaiba amade phongdokpham khangdaba thogdok amane thogdok asida laikhidraba miyoi singi imung manunggi nanghawriba awabada saruk yari haina phongdokkhre Ahmedabad ta leiba residential quarter amade BJ Medical College ki Master Air India gi flight ta sinduna kaikhiba duda college asigi mahiroi yauna miyoi 13 rom siramba yai haina panare Laikhidraba miyoi 13 asigi manungda medical tamba mahiroi yauna practicing doctor amade doctor singi imung manunggi miyoi sing yaure mahiroi kaya ama soktuna haujik civil hospital Ahmedabad ta laikanare plane kaibagi thogdok asida haujik phawbagi haksang chaniga marfudra phangba ngambagi manungda miyoi chaniga humpu mangade thawai yaudra haksang oina thengnakhibane masigi manungda Air India gi plane aduda tongkhiba miyoi chaniga nifuni thoigi manungda amakhak natana ataidi sire haina confirm tawre Ahmedabad ki ngarang thokiba plane crash aduda laikhidraba miyoi singi naknaba imung manungda Air India gi mapu oiriba Tata Group na lupa crore amamam compensation piragani haina lauthokre Air India gi Chief Executive Officer and Managing Director Campbell Wilson nasu plane kaifam aduda ngasi hakthengna Chattuna yengsinkhe thogdok asi mahakna thamoi songna nungaitaba phongdokpaga loinana awaba taraba imung manungsingda mapung phana support pigani haina phongdokre loinana thogdok asigi matangda special team amana investigation haukre haire amaromda aircraft accident investigation bureau na thogdok adu formal investigation tauna bahaire Union Civil Aviation Minister
Ramohan Naiduna Pongdorokpagi Matungina investigation asi Civil Aviation Organization na piriba international protocol singa singang na satkadavani haire loinana hiramasagi matangda ningthina thijinabagidamak laingak asina Awangba Thakkki waiba committee ama Semle haina Phongdokhre nakal amaromda Tata Group ki chairman N Chandrasekhar na thogdok asida laikhidrabasingi imung manungda lupa crore amamam piragani haina lauthokhibaga loinana soklabasingi ana layengi senfam khudingmak puthokane loinana BJ Medical College ki anouba hostel sabadasu Tata Group na mateng panglagani haina lauthokre kai khiba plane adu crew member taragani thoi yaubaga loinana passenger singi manungda India macha chamago humpumapan British macha yankhai humdoi Portugal macha taret amadi Canada macha ama yaure plane gi emergency exit tagi chongtha ubadagi hingauraba Biswas Kumar Ramesh British citizen ne